Image Powder Yang Biba Quai Kibico, Tam Kuman Naram Tram Noxabalina, Nasigi, Marubi Pau Pigeon. Atoba Singi Kubamda, Leisu Katuna, Kosum Degi Toram Pankokre. All Manipu Walking Journalists Union da essential items in Kusina Kre. Renana. Zip politics to Vidanava Union Minister Prakash Zavadkarna, Congress President High Kre. Howzik Mapungeva Pau Lovirasi. Malem gi oina akibagi masak oiba novel coronavirus na maram oiraga lockdown amadi curfew thamkhiba loinana mi punba function singba tawba ya daba maramna kumsi saigi khongjom degi thoram athawu singi khumamda maming tegi oina laisu katuna pangthokre district administration thawala sinduna khongjom degi damak dc gi permit pairaba mioi kharaga yamna section na maming tegi oina pangthokhiba thoram aduda manipur gi chief minister n birena lusing duna Athobu Singi, Kubam Amadi, Kongjom Turelda, Lay Katuna, Manipur Rifles, ki personnel Amana, Bangun Kongdo, Nikai Komno, Woodke. The Minister of Tomum Birena, Paumi Sing Su, social distance, Nagnaba, Paktak, Piramba, Natana, Kongjom de Torunga Marilena, Wapam Amata Pondol Kidre. Nasigi, Athobu Singi, Kubamda, Hikat Likat, Tambada, Minister Karam Siam, Minister L. Zantikumar, Wanging Tenta, SC MLA, Paunam Brozen, Kaksing SC MLA, Sursandra, Chief Secretary, IGP, DC Thawal Amade, Toronto Police Kimakok Tongba, Singsu Sarukyaki. Amrumda, Kongzom Degi Numit Asida, Asiga Mari Lena, Kongzom the Leba, Atowus Singi, Kubam Amade, Kongzom Turelda, Kongzom War Memorial Trust, Nasu, Lengaki, Atimba, Ladybird, Sanakangon Singak, Hikat Lekatam, the Nikai Komna Wood Crate. KWMT ki President su oiba former Minister Morangtham Hemant Amadi Trust ki Secretary Thongam Surendra Lusingdona Trust ki members sing kharaga loinana laisu katuna ikai khomno vote ke Manipur ningtam lan gi puari oiba khongjom lan ningsingdona ngasi Tripura ki tongan mafam anida khinba ningtam lan mi pauna brjaba sigi mitamda Tripura ki baitai singna COVID-19 gi dagi ngathoknaba section thorang amadi Oiba social distance ki Sana Kangun Ngakna Satuna Miamna Atobus Singi Mapamda Hailei Katuna Kai Kono Woodcray Tripuragi Mapung Parva Maitekul Ama Oiba Kwai Gorona Gordat Manipur Literary and Cultural Forum Tripurana Sinduna Pangto Kivangasiki Kongjomlan Ningsing Thoram Aduda Forum Asigi President Ningombam Bir Singla Lusingduna Miamna Pauna Brajaba Sigi Mitamda Lai Katuna Kai Komnaba Woodke Lonina From S. Kelamohon Amadi and Binatana Kongjom Langi Madam Dawangan K. Amrumda Avoynagar Putiba Welfare and Cultural Society in Susinduna, Avoynagar da Kinduna Leba, Ona Brazasigi Mitam da Haile Katuna Kai Kumna Wood K. Toramadu Society as Secretary S. Deepak Kumar, Marup Pausegi Joint Editor R.K. Tanunzed, Amasung and Niranjan Dattana, Atoba, Pauna Brazasigi, Madam da Wangang K. Toramadu da Imai Bill Amasung at the Purkiagi Musu Saruyake. Samu Kumapan Suba Konjom Denumit Nasi, Udarbon Pangram the Leba, Pauna Brazavasigi Saktam da Laikat Crate. COVID-19 Namaram Oiraga, lockdown Amadi, social distance, Yangduna, Mi Yamna Saruk Yadana, Isam Samna, MYFA, Nongin Amadi, Marapaibi Ima Sing Yauna, Laikatuna Ikai Kumnaduna, Minute Amatumina, Daiduna, Mapugi Mapam da Tony Zaki. Saruk Yakivas Singda, MYFA gi President Sharam Herazit, Nongin NGOs, Chairman Jingakam, Bishorjit, Lysam Saitazit, Marapaibi Ima, Prabhat Devi Singba Saruk Yake. Si Minister COVID-19 Relief Fund the Tengbang Pinapal Leptree, Fund Sidangasi, Manipur Legislative Assembly Deputy Speaker K. Rovindro na lupa lak ama Manipur Foods Industries Corporation na lupa lising yang kay Amutoy MCS video hangang na
lupa lising yangkai Konsakul village yang mai track na lupa lising aniga sanipan humbudra Khoinaijam Sunil Maitai Secretary Hill Manipur na lising yangkai BJP ukhul gi General Secretary PR Jordan na lupa lising tara ADC ukhul gi member Mark Luithang na lupa lising tara BJP ukhul gi President Dotring Kasung na lupa lising tara all Manipur DDRS NGO Forum Disability na lupa lakh ama donation tawrke Chief Minister COVID-19 Relief Fund mateng palaki basingbu Minister na thagatpa phongdoke Youth Affairs and Sports amadi Water Resources Minister Letpau Hawkim na mahake Assembly Constituency da leiba sahi ani dagi hauraga masigi mathakta leiba miko khuding da seng kg manga phanglagani haina thajaba pikre wafam ase Minister Letpau Hawkim na ngarang Sandel district ki manu hanjina leiba khonsing haibade Khambarol Khengjoi Sajik Tampak Kana area amade Sugnugi Singi area sing da ngarang Masamak Satuna Seng Madi Atai Nomor Sang the Yadra Polam Sing and Tokoda Fondo Kivani Magna High Sandela Madi Tenopol District Ani International Border the Tainabana Maram Orduna Yamna High Rix Oiba Mapam Oibana District Ani Asida Corintin Center Sing Sembut Nava Government Taxilagani Government Taxilagani Lockdown Matamasida Sandela Madi Tenopol District Ki Manung Hanjinba Amadi Indon Mammal Border the Laiba Kunja Sing Yamna wana no mo sang da yadra polam sing phangungam da hing haina su minister na found okay minister na Khambarol khul yauda MDC members sing amadi village chief sing unaduna COVID-19 pandemic ase mayok nabda hena phaba method sin asige haibagi matang da khana nei na ki khongsa tuda minister na miyam da social distancing thamnaba amadi district administration police amadi medical department ki officials sing na piriba guidelines sing na sapinaba amadi support tawinaba su appeal tawke Panbayabadi Minister Letpau Hawkipna Sandel Amadi Tenopol District Anida COVID-19 Laina Dagi Ngathok Pangamna Bagi Matangda review meeting ama Sandel gi DC complex da April Kunma Thoida Pangthokpa Laikhrabani Haiba meeting aduda district anigi DC SP district level officers singsu saruk yakhibani Kongjom Dega Mari Laina National Medical Organization Manipur Unit NMOMU Seva Bharti amasung My Home Indiana punna kusam naduna ngasi all Manipur Working Journalists Union da sana thaknaba hand sanitizer amadi mask sing kusinakre Major Kulra leiba Manipur Press Club ta pangthokhiba tengbang kolam kusinabagi thorum aduda saruk yakhiba NMOMU gi Vice President Dr. TH Naran Babuna tamthirba COVID-19 license asigi marakta ahing nungthil naidana e pawgi lamda khut thariba pawmi singbu pungning thogat pa oina polam sing asi kusinabani license asiga mari lenana loop ahum asina mioi kayada tengbang polam sing kusinaduna lakli Jennings-ki Mahiroi Singda Tengbang Piba Yauna Makata Nasu Kongthang asi Lakot Kigani Haiki Loinana Mapan Lamda Lakiba Miamna State Asida Amukhan Halakpa Matamda Niktijana quarantine Tohonbinaba Amadi State Asigi Namkai Parinda Mitop Sing Sanglak Tanap Langakna Akan Bamiyang Sangbu Hainasu Mahangna Makata Apil Tauki Nakalam Romda Ngasi Amzuda Kusin Naram Kiba Polam Sing Ado Union Asigi Standing Committee gi Maikai Dagi E Pawi Lamda Mathau Toriba Tongan Tongan Farm Singda Kusinakre Kongjom Dega Mari Lenana National Medical Organization Manipur Unit Amadi Seva Bharti Ani Pullaga Manipur gi Koi Kusin Koya Ayung Tumba Hakpa Laitana Paulo Nada Mayang Mati Pangiriba Yam Sigi Angom mating khradang goiragusu haina koi hand sanitizer masks sana thangam palum khara asi koi organization aniji taraf tebina masi thamjabani makha tarakpadasu koina topa program khara dizim sinjagini aduga hanasu singre atopa jaga singdasu sana thangnaba mask sanitizer yenba tawkhe hai kha tarakpa oina amu atopa Jinim Saju Koi Satra Jimsina Max Yenanabi program. Lockdown na awaba Saiteng Panglava Wangsing Tata Kenragi Manung Sana Leba Wangsing Hodam da Falling Station 34/9 gi Manung da Leba Praja Singda Social Distance Ngak Tuna Local MLA Paunam Brojen gi Miyeng Makada Prime Minister Garib Kalan
ana yosna PMGKAY gi seng bek sam ga tratret amasung MLA Pawnam Projen gi workers singi maikei dagi sana thangnaba thau thum alu tirhau mairel singba polum kaya yauna lemna sahi manga gi mathakta leiba angang sing yauna mioi amamda seng kiji manga manga ga loina na yanthokre malem gi leibak ayambada COVID-19 laina sadokriba sina maram oirga lockdown chathabadagi miyamna mapan thokpa yadaduna nomi sangdaba yadraba polum sing leiba phangdaba phanglabasu tangna phangmun singba awaba ka mayoknaba asidagi khardang oiribasu koknanaba Escort Limited Manipur gi authorized dealer L&I Construction Equipment Manipur na asat how Hoi Mangal Morok Siniyama de biscuit items sing Basikong Mamang Lekai de Leba Mangal Club tas sinarakpadagi club asigi volunteers sing na prajamayam da polum sing asi kusinakre polum sing adu Mangal Club ta L&I Construction Equipment Manipur gi managing director Ningombam Ngosawuna kusinarakkibani haire Lekai sigi koji COVID-19 na sigi awawa taraba Basikong Mamang Lekai na konba jaga sida kram kai mating oigadra haibigi pandunda ai masigi mating asi lekai gi damak tawjagani masida kanamata gi mating topagi atopa amata ga mari lena jate aramaduna yamba yamdaba lekai da legiri bi sinau singa koji ITM singa sigu ogi dawtaina medali thongda kusinabagi kana dai thamjak lockdown amadi curfew na maram oirga awawa mayok nariba miyamda Lok Jana Shakti Party LJP Manipur State Union gi Dalit President Kambam Jadumani gi miyeng makhada Maison Manipur imagi sangdam ningai oiba nacha sing Creative Volunteers Organization CBO amasung CAYA Club Sarangpat na Wangkhem Assembly Constituency gi manung sanba Sarangpat ki tongan mafam singda leiba club singa kusam naduna ngasi Sarangpat mamang lekai polo ground RYDO Club Ground, DUC Club Ground, amasung CDO Club Ground da sana thangnaba nomagi sangba polum sing miyamda yanthoktu na mateng pangkre. Ngarang nongyai matung angan ba pung ama rom tarpa dwaida Indo Myanmar ngangphai paring singi porous border sing mafam khara dagi lanthok lakpa Myanmar gi yamlaba Winchuruk Technopol District ki SPTH Bikramjit Singh gi miyeng makhada Moreda attest tawduna leiba commando gi OC KSS Prakasam Jamadar Bishwanath Anina lusingba team singna More Police Station na konba More College Mayada Winchuruk packet lising humbuga mari samapan humathoi phagat khrei hairiba surup sing ase malem gi kaithel la lupa lakh 13 ga ni thoi henbagi oigani hairi phagat labo polom sing adu ngarang numidang More Police Station da kusina kre hairi nakalamuram da ngarang numit yungba matung pung amat helakpa adwaida Technopol Police Station gi manung san leiba Narum Village dagi kilometer makhai amrom satlaga leiba mafam amadagi Technopol Police Station gi OC John Lamkang amadi SI Subhas Anina lusingba team singna yamlaba surup packet lising nipu mari phagat kre phagala polum sing adu Technopol District Police ki SPTH Bikramjit Additional SP Law and Order Sangboy Gangte Additional SP Ops Technopol TS Krishna Tombi Additional SP Ops More M Amit Amadi Atopa Makok Thongma Officer ka yauna Paumi Singi Mamangda Puthokhi Ngarang tilpung aniga minute yankhairom taba matamda Jiribamgi Harinagar da helicopter tongduna Manipur Chief Secretary Dr. Suresh Babu na lusingba DGP ADGP aduga Nupi Secretary yauna Jiribamda laktuna Jiribamgi Uchatholda leiba hospital da hojik COVID-19 ga mari leinana thamliba isolation ward quarantine ward yangsin khrei tungda Jiribamgi border da leiriba foreigners check posting yangsilaba matungda Jiribam district ki DC officer satki khongchat aduga mari leinana Dibong Karongi shop number 12 da PMGAY gi makhada lemna miyamda piba chengsu Chief Secretary amadi DC Jiribamna yenbasu hodolamki ngarang gi khongchat adugi matangda aikoi gi Jiribam Paumi da Chief Secretary na asumna hairamki aikoi na Jiribam da maru oina lakpagi maramdi Jiribam ase crossing point amani masida passenger gari sing loina satpa amasung yamna critical oiba mafam asida
yengsinba lakpani maru oina Jirbam gi hospital foreigner check post amadi DC ga unaduna hojik Jirbam gi maru oibising yengsinba lakpani haike hojikti punamak aikhoi control da leire hainasu makhatana चीफ सेक्रेटरी ने फोंगदोकी जिरीबाम इसके लिए आया है। यहाँ पर मेन क्रॉसिंग पॉइंट है, जो ट्रक्स है, पैसेंजर है, जो लोग आ रहे हैं, जो मणिपुर में जो आने का क्रिटिकल प्लेस है, यहाँ से हम लोग डेली डेटा मांग और यहाँ से रेगुलरली कोऑर्डिनेशन जो होगा उसको मॉनिटर करके और भी अच्छे से स्ट्रीमलाइन करने के लिए थोड़ा इंटरैक्शन करने के लिए आया था डिप्टी कमिश्नर से पार्टी। बीजेपी ना कांग्रेस मसेल नुक्सीदना वायरस संदोकनी हाइब वाफम कांग्रेस की इंटरिम प्रेसिडेंट सोनिया गांधी ना फोंदोखिबा दु चिप पॉलिटिक्स नि हाइना बीजेपी ना सिधग्रे यूनियन मिनिस्टर प्रकाश जावड़ेकर ना हाइखिबदा कांग्रेस किरांग अखोइन सागते कोविड-19 बु अखोइ पुन्ना नाथेंगनरी बनी चिप पॉलिटिक्स तविदना हाइजरी हाइब वाफम मिनिस्टर जावड़ेकर ना फोंदोखि हानगी प्राइम मिनिस्टर मनमोहन सिंह हानगी कांग्रेस प्रेसिडेंट राहुल गांधी अमदे टॉप पार्टी लीडर्स सिंगल लोइना पांगथोकपा वीडियो कॉन्फ्रेंस अमदा सोनिया गांधी ना हाइखिबा वाफम सिंह अदुदि बीजेपी ना कम्युनिटी हेट्रेड की वायरस संदोकली बीजेपी ना तौरिबसी सोशल हार्मोनी दा ग्रेव डैमेज असी फगदहनबा कांग्रेस ना कन थबक सुबा तारी हौखिबा चेल अहुमदा कोविड-19 की लाइसेट की मसिंग याम हेंगतखे हाइबन सिंह वाफम सिंह कांग्रेस की इंटरिम प्रेसिडेंट सोनिया गांधी ना फोंदोखिबनी इंडिया दा हौजी कोविड-19 की केस लिसिंग कुनमाथोय चहुमगा मौद्रा हुमदो यौख्रे सिगिबना सातुका मरफुमाथोय नि अदुगा फगलखिबना लिसिंग मरिगा सनी याखै निपाने दिल्ली दा थखायम रेडिएशन थेरापी तौगदबा सही निफुमाथोय सुरबा बॉक्सिंग चैंपियन दिंको सिंह लॉकडाउन मरम ओइदुना सतप यादना लेरे लिवर कैंसर नारिबा एशियन गोल्ड मेडलिस्ट बॉक्सर दिंको अबु स्पाइस जेट की एयर एम्बुलेंस ना इम्फाल दगी दिल्ली फावबा ममन लौदना पुगदबनी दिंकोबु इम्फाल दगी दिल्ली फावबा ममन लौदना पुगदोरिबा असगी वारेप अदु बॉक्सिंग फेडरेशन ऑफ इंडिया BFI की प्रेसिडेंट अमदी स्पाइस जेट चेयरमैन एंड मैनेजिंग डायरेक्टर सु ओरिबा अजय सिंह लौकिबनी क्रिटिकल इमरजेंसी सिंह लाकपदा ममन लौदना सर्विस तौननबा स्पाइस जेट ना एयर एम्बुलेंस सर्विस ससी सही सिदा लॉन्च तौकिबनी अजय सिंह ना हाइकिबदा लॉकडाउन मरम ओइदुना दिंको सिंह ना मसाला एंग ngam सि लाइबुक थिबनी अखोई नेशनल हेरो अमबु इम्फाल दगी दिल्ली फाव एयर एम्बुलेंस ना पूनबगी तंजा फंगबसी अखोई ओइनदी हराव नुगाइजबनी दिंकोना इंडिया की मिंगसत कया पोरखरे लिवर कैंसर बु महंगना फुदतपा ngamnaba अखोइना ईश्वरगी मफमदा थौनिजरी हाइके इम्फाल लैरिबा दिंको की डॉक्टर सिंगना माकी अनाबदु रेडिएशन थेरापी तौगदबनी मदुसु दिल्ली खक्तदा तौगदबनी हाइके हौजिक अरोइबदा मरुबे पाव अमोन पिजरी अथौब सिंगी खुबमदा लैसु कट्टुना खोजम देगी थोरम पांथोखरे ऑल मणिपुर वर्किंग जर्नलिस्ट यूनियन दा इसेंशियल आइटम सिंग खुसिनखरे लोइना चिप पॉलिटिक्स तौबिदनबा यूनियन मिनिस्टर प्रकाश जावड़ेकर ना कांग्रेस प्रेसिडेंट दा हाइखरे ngasigiди pawdum sadok saba matang su loijere miyam bu amuk na rumjari